Manipuri Forex Trading Channel na mayambu amuk hana taramna oksari ngasidi kogi mayamna yamna khangnaraba adugumlaba smart money concept ki matangda wahaudok oina ai kayum khara mayambu mafamda thamjage mayamna smart money concept haibasi yamna toina tanaraba adungma wafam amakhakni adubu trading da kogi success oinabagi damak smart money concept ase yamna darkar oi masi concept asibu mamutana khangba tarabadi trading da kogi unnecessary da paisa mangwa hadi irai lain paisa pukmangda mangwa mayam sing adu haiba smart money concept asi mamutana khangba taragadi madu sing adu koina kanmangam gani aduna smart money concept ase trading asibu koina professional oina tawge khanba miyoi singi damuktadi kogi tangai phadraba adugumba makalgi concept amakhakni aikoina trading sanaribasi karamba nakanda leirigadi koi sungsoi choidana profit phanggadage hadi in a long run da profit phanggadage haiba taragadi aikoina masida karigumba aikoina big institution natagana bank hariba so institution sing chi maike de leiraga makhoi gi footprint makoina chatliba lambi da makoina tawriba thabuk ka chap manana aikoina tawba taragadi koi trading ase long run taruka matamda yam huge soba profit amaka aikoina phangani asigumba big institution amasung bank singi footprint ta satpa gi process adubune koina smart money concept hajari bas ana smart money concept habse kaimong nate akoi gi forex market ta chow bank sing kogi JP Morgan ga lairiba sigumba chow bank sing asigi magi footprint ta chatpa adubu koina smart money concept haibani aikoina mamangda hanadagi hauna lagging indicators sing se koi lagging oi lagging indicators aduga koi support and resistance bhapna saba lai sing moje market ta koi really laiba nati hariba support resistance sing trend line sing hariba mafam sing adu koi na trade se tawi koi na da trade tawu matam jida big institution amasung bank singi moi opposite tani koi na ngahan ngai mamang da koina indicator sing season naraga adagi support resistance trend line season naraga trade tawribase adugumba big institution sing dugi opposite trade taw maramasina koi ayamna loss oiribne koi example oina achaubu osin amada koi nga achauba gi group sing adu nga macha gi group sing mai magi group sing koi chatli haiba chow nga sing adu gi chatli bo group sing dugi opposite ta koi na chatlu batar ga de mako gi mai ko chatlu batar ga de koi ji kudung thi banangi nga macha sing adu kudung thi banangi aduga chow nga sing adu gi tungin naraga magi matung oirapna magi footprint tu da koi na chatpa tar ga di koi do oija oitak phangi aduna smart money concept ase aigi motadi masi yamna maru oiba adugumba concept amakakni mamdi achauba nga singna apikpa nga singse makogi machinjak oinabui damak adugumba apikpa nga chabun laiba nga mayam laiba mafam sing adu achauba nga sing asina changsillaga makogi machinjak chana na hotnai smart tawdana makogi big institution amasung so bank sing asina akoi retail trader hai ta ga akoi apik panga support assistance kai da indicator sing nei yengaga akoi trade tawriba sing ase adugumba retail trader mayam sing trade lawham mafam du da makoi su sangthil aga makoi gi stop loss sing do thiraga makoi na stop loss sing do makoi gi profit oina sathok adumai tawkanda makoi gi machinjak
चाजबनी अदुना स्मार्ट मनी concept से खंगौब हाइबसिना अखोगी ट्रेडिंग निदे अमत्ता ngaib पामबैनी हाइबसि हाइजरगा ngasi अमुकाना मैम विदाय लौजरी थैंक्स।